Kumja English Initiative Taraga Mapanda Pangthokkhiba Mspcl Amadi Mspdcl Recruitment result chahi asigi February thada phamgadouriba assembly session gi mamang Haidokpiyu haina recruitment asida sharuk yakhiba candidate singna leingakki pukning chingshillakli hiram asiga mari lainana ngasi Manipuri Press Club ta Pangthokkhiba pawgi mifam amada recruitment aduda sharuk yakhiba Y Manos koba candidate amana hai Kumja English Initiative Taraga Mapanda Mspcl Amadi Mspdcl recruitment ge written test pangthokkhraba matung ngasi forward recruitment examination ase haidoktana leire examination asigi matangda candidate singna mari leinaba minister ga thengkhang kayada hanjin unaduna recruitment examination ase haidoknaba pressure piduna lakhibane minister ge maikaidagi examination ase haidokani haiduna hanjin thajaba piraktuna ngasi forward lakpane Handak tasu ikui kuijingaida minister ga unabada February thada phamgadouriba assembly session asigi mamangda chatliba tha asida recruitment examination asigi result soidana haidokani haina thajaba pirakhe mahangna makhatana hai chatliba tha asi tangkhai chingshillakpadagi ngasi chief minister ga unanaba honabada laibak phabadagi unaba fangle unaba aduda chief minister na recruitment examination asigi result athubada haidoklagani haina thajaba pirakle Candidates sing the pirakliba thajaba asi manghan bigano recruitment examination ase chahi taruk sujillaklaba ama oibana candidate kayade S bar oiba sikhiba nakhiba su yaukre maram aduna chief minister na handaki assembly session mamangda recruitment asigi result haidokpiyu haina mahakna leingakki pukning chingshillakli akoina muka CM jamutang try tawge haidana ngasi se honabane dubo koi laibak phabadagi koi sona thaujan bidana ngasi se CM ju unaba phangjare koi aduki matik harauba koi candidate mayam da loina harauba phungdui CM unaba matamda do CM dai koina koi ki thabuk se karam kanda haidok bigadori bano hangi hango tamda mahakna yamna thuna athu matamda haido ani koi nahandagi panthana leibase koi irang amadi koi gi lairiba koi thabuk sida koi gi tang hengatpagi sumba process khara laibana kitang tapthabani adubu yam thuna athubada haido ani haibage thajaba du ngasidi koi mayamda candidate mayamda pibire ado makhata abda koina haijaringwadi koi gi thabuk si koi 2019 dagi 2025 yoksalabani chahi taruk helabani na koi S bar oiba adudagi si hina ki besuk mayam yaksale aduna koi pabung CM biren sina koi gi thabuk asibu athubu matamda koi gi thin thadana koi yaragadi koi assembly lakadoriba February da pangthokkani harbe assembly sigi mamangda Haidokpiyu haiba famdu koi media gi thongda thamjari